ꯊꯧꯕꯒꯤ ꯋꯥꯍꯪꯗꯨꯗ ꯑꯍꯤꯡꯕꯤ ꯉꯛꯅ ꯃꯌꯥ ꯀꯥꯗꯨꯅ ꯀꯔꯤ ꯍꯥꯏꯕ ꯍꯧꯖꯤꯛꯀꯤꯗꯣ? ꯊꯧꯕꯅ ꯑꯁ ꯅꯨꯄꯤꯗꯣ ꯍꯜꯂꯛꯄꯗꯒꯤ ꯎꯗ꯭ꯔꯤꯌꯦ, ꯀꯥꯏ ꯂꯩꯒꯦ? ꯑꯍꯤꯡꯕꯤ ꯉꯛꯅ ꯀꯩꯅꯣ ꯀꯅꯥꯅꯣ ꯅꯨꯄꯤ ꯍꯥꯏꯕꯕꯣ? ꯊꯧꯕ ꯇꯧꯐꯝ ꯈꯪꯗ ꯑꯁ ꯃꯃꯥ ꯑꯩ ꯃꯃꯤꯡꯗꯣ ꯀꯥꯎꯈ꯭ꯔꯦꯕ, ꯅꯨꯄꯤꯗꯣ ꯀꯥꯏ ꯂꯩꯈꯤꯒꯦ? ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯑꯍꯤꯡꯕꯤ ꯅꯣꯛꯅꯤꯡꯕꯅꯗꯤ ꯂꯣꯏꯔꯕꯅꯤ, ꯑꯗꯨꯕꯨ ꯈꯥꯡꯖꯤꯜꯂꯒ ꯅꯠꯇꯦ ꯑꯩꯁꯨ ꯅꯨꯄꯤꯅꯤ, ꯅꯨꯄꯤ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ, ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯃꯤ? ꯊꯧꯕꯅ ꯑꯣ ꯑꯩ ꯅꯨꯄꯤꯗꯣ ꯈꯪꯍꯧꯗꯅ ꯐꯠ ꯍꯥꯏꯗꯣꯛꯈꯤ꯫ ꯑꯍꯤꯡꯕꯤ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯉꯥꯡꯗꯣ ꯆꯠꯈ꯭ꯔꯒꯗ ꯃꯤꯁ ꯇꯧꯕ꯭ꯔꯕ? ꯊꯧꯕ ꯉꯛꯅ ꯆꯠꯈ꯭ꯔꯕꯣ? ꯑꯍꯤꯡꯕꯤꯅ ꯊꯧꯕ ꯉꯛꯅ ꯀꯩꯒꯤ? ꯑꯍꯤꯡꯕꯤ ꯊꯋꯥ ꯁꯥꯗꯅ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯔꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯊꯧꯕꯅ ꯃꯃꯥ. ꯑꯍꯤꯡꯕꯤꯅ ꯍꯥꯎ. ꯊꯧꯕꯅ ꯃꯃꯥ. ꯑꯍꯤꯡꯕꯤꯅ ꯀꯩꯅꯣ ꯃꯤ? ꯊꯧꯕꯅ ꯈꯠꯅ ꯆꯩꯅꯕ ꯌꯥꯎꯈꯤꯕ꯭ꯔꯣ? ꯑꯍꯤꯡꯕꯤꯅ ꯏꯆꯥ ꯊꯣꯏ. ꯊꯧꯕꯅ ꯀꯩ ꯍꯥꯏꯒꯦ ꯃꯃꯥ? ꯑꯍꯤꯡꯕꯤꯅ ꯃꯣꯏ ꯅꯤꯅꯦꯗꯣ ꯃꯁꯥ ꯉꯝꯗ꯭ꯔꯕ ꯃꯥꯜꯂꯤ, ꯏꯃꯥꯗꯗꯤ ꯍꯥꯏꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯂꯥꯛꯇ꯭ꯔꯤꯁꯤꯅꯗꯤ ꯑꯅꯥꯕꯗꯨ ꯍꯦꯟꯖꯤꯜꯂꯝꯒꯗꯕ ꯃꯥꯜꯂꯤ꯫ ꯊꯧꯕꯅ ꯀꯩ ꯑꯣꯏꯅ ꯉꯝꯗꯕꯅꯤ ꯍꯥꯏꯒꯦ ꯃꯃꯥ? ꯑꯍꯤꯡꯕꯤꯅ ꯑꯗꯨꯗꯤ ꯃꯃꯥꯁꯨ ꯈꯪꯗꯤꯌꯦ, ꯍꯌꯦꯡ ꯅꯪ ꯀꯣꯝꯂꯗꯤ ꯉꯥꯏꯍꯥꯛꯇ ꯆꯠꯄꯤꯔꯨꯁꯣ꯫ ꯊꯧꯕ ꯁꯨꯒꯠꯇꯨꯅ ꯑꯁ ꯃꯃꯥ ꯑꯩ ꯉꯝꯂꯣꯏꯗ꯫ ꯑꯍꯤꯡꯕꯤꯅ ꯃꯤꯅ ꯑꯩꯈꯣꯏꯕꯨ ꯀꯔꯤꯅꯤ ꯈꯟꯈꯤꯅꯤ? ꯃꯉꯥꯅꯤ ꯆꯥꯛ ꯆꯥꯈꯤꯕ ꯅꯨꯃꯤꯠꯇꯒꯤ ꯉꯁꯤ ꯐꯥꯎꯕ ꯅꯪꯕꯨ ꯈꯣꯡꯒꯨꯜ ꯇꯥꯈ꯭ꯔꯕꯔꯣ? ꯁꯨꯞꯅꯒꯤ ꯑꯅꯥꯕ ꯐꯥꯎꯕꯗꯤ ꯍꯪꯂꯨꯕ ꯌꯥꯏꯗꯅ, ꯃꯤꯅ ꯑꯩꯈꯣꯏꯕꯨ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯗꯕ ꯑꯣꯏꯅ ꯎꯔꯝꯂꯅꯤ꯫ ꯊꯧꯕ ꯁꯥꯎꯅ ꯑꯁ ꯄꯦꯜꯂꯕꯅꯦ ꯑꯩꯗꯤ, ꯀꯩ ꯅꯨꯡꯒꯤ ꯍꯪꯂꯨꯕꯅꯣ ꯌꯧꯔꯦ꯫ ꯑꯍꯤꯡꯕꯤꯅ ꯅꯪꯒꯤ ꯊꯕꯛꯇꯣ ꯈꯔ ꯊꯦꯡꯅ ꯆꯠꯂꯣ, ꯑꯗꯨꯒ ꯈꯔ ꯐꯔꯝꯂꯕꯗꯤ ꯕꯦꯃꯗꯣ ꯄꯨꯗꯨꯅ ꯂꯥꯛꯄꯤꯔꯣ꯫ ꯊꯧꯕ ꯉꯛꯅ ꯕꯦꯃꯗꯤ? ꯑꯍꯤꯡꯕꯤ ꯅꯣꯛꯇꯨꯅ ꯅꯪ ꯅꯨꯄꯤꯗꯣ꯫ ꯊꯧꯕ ꯃꯀꯣꯛ ꯍꯣꯠꯂꯒ ꯑꯁ ꯑꯩꯗꯤ ꯆꯨꯝꯅ ꯃꯌꯥꯝꯅ ꯕꯦꯃꯅ ꯀꯧꯅꯕꯣꯏ ꯅꯤꯡꯂꯨꯔꯦ꯫ ꯆꯥꯛ ꯇꯣꯛꯂꯗꯨꯅ ꯊꯧꯕ ꯃꯈꯨꯠ ꯍꯥꯝꯗꯨꯅ ꯍꯧꯒꯠꯂꯤ꯫ ꯑꯍꯤꯡꯕꯤꯅ ꯍꯌꯦꯡ ꯀꯥꯎꯅꯤꯀꯣ ꯏꯆꯥ ꯊꯣꯏ, ꯑꯗꯨꯗꯪ ꯆꯠꯄꯤꯔꯨꯔꯣ꯫ ꯊꯧꯕ ꯁꯥꯎꯅ ꯃꯥꯏ ꯀꯥꯗ ꯆꯪꯂꯛꯏ꯫ ꯁꯨꯝ ꯎꯗꯕꯗꯨꯗ ꯍꯪꯂꯨꯕ꯭ꯔꯥꯕꯨ ꯐꯖꯔꯦ, ꯏ ꯀꯥꯔꯛꯇꯅ ꯅꯨꯄꯤ ꯍꯥꯠꯅꯤ꯫ ꯃꯊꯟꯇ ꯑꯃꯨꯛ ꯉꯛꯅ ꯑꯩ ꯅꯨꯄꯤ ꯑꯩ ꯅꯨꯄꯤꯗꯤ ꯑꯕꯦꯅꯤ꯫ ꯈꯜꯂꯔꯣꯏ ꯈꯜꯂꯤꯕ ꯕꯦꯃꯒꯤ ꯋꯥꯈꯜꯗꯨ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯈꯜꯂꯛꯏ꯫ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯑꯣꯠꯂꯤꯕꯁꯤꯕꯣ? ꯊꯧꯕ ꯉꯁꯤꯗꯤ ꯀꯥꯁꯦ ꯅꯪ ꯈꯛꯇꯒꯤꯅꯤ, ꯅꯨꯡꯉꯥꯏꯍꯧꯔꯣ꯫ ꯃꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯖꯗꯨꯅ ꯑꯀꯣꯟꯕꯗꯗꯤ ꯀꯔꯤꯗ ꯇꯥꯏ? ꯑꯕꯦꯗ ꯇꯥꯏ꯫ ꯑꯕꯦꯒꯤ ꯐꯣꯇꯣꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯔꯤ꯫ ꯑꯕꯦ, ꯅꯪꯒꯤ ꯃꯤꯅꯣꯛ, ꯅꯪꯒꯤ ꯃꯤꯠꯌꯦꯡ, ꯅꯪꯒꯤ ꯋꯥꯍꯩ ꯉꯁꯤ ꯐꯥꯎꯕ ꯀꯥꯎꯕ ꯂꯩꯇ꯭ꯔꯤꯌꯦ꯫ ꯅꯨꯡꯁꯤꯅ ꯐꯣꯇꯣꯗꯨꯗ ꯑꯃꯨꯛ ꯆꯨꯞꯄꯤ꯫ ꯃꯪꯂꯥꯟꯒꯤ ꯏꯄꯥꯛꯇꯨꯗ ꯁꯥꯒꯠꯂꯤ ꯉꯁꯤꯁꯨ ꯅꯪ ꯑꯩꯒꯤ ꯂꯣꯏꯁꯤꯟꯍꯧꯗ꯭ꯔꯕ ꯅꯨꯡꯁꯤ ꯋꯥꯔꯤ ꯀꯌꯥ, ꯁꯥꯒꯠꯆꯈꯤꯒꯅꯤ ꯊꯋꯥꯏꯁꯤꯅ ꯍꯛꯆꯥꯡꯁꯤꯗꯒꯤ ꯇꯣꯈꯥꯏꯗ꯭ꯔꯤꯕ ꯐꯥꯎꯕ꯫ ꯁꯣꯝꯗꯁꯨ ꯕꯦꯃ ꯇꯨꯝꯐꯝ ꯂꯥꯛꯐꯝ ꯈꯪꯗꯅ ꯐꯝꯗꯨꯅ ꯈꯥꯡꯂꯤ꯫ ꯑꯩꯕꯨ ꯅꯦꯅꯦꯗ ꯍꯥꯏꯕꯅ ꯆꯨꯝꯒꯗꯣꯔꯤꯕꯔꯥ? ꯍꯥꯏꯔꯨꯔꯒ ꯅꯦꯅꯦꯒꯤ ꯐꯤꯕꯝꯅ ꯀꯔꯤ ꯑꯣꯏꯈꯤꯕ? ꯃꯈꯨ ꯑꯅꯤꯗꯨ ꯂꯧꯅꯗꯨꯅ ꯃꯀꯣꯛꯇꯨ ꯅꯣꯟꯊꯔꯒ ꯅꯤꯡꯉꯝꯗꯅ ꯋꯥꯈꯜ ꯀꯌꯥ ꯀꯌꯥ ꯈꯜꯂꯤ꯫ ꯑꯩꯕꯨ ꯑꯁꯨꯝꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯒꯅꯤ? ꯃꯥꯅ ꯑꯩꯕꯨ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯑꯃꯒꯨꯝ ꯈꯟꯕꯤꯕ ꯃꯄꯣꯛ ꯑꯁꯤꯒꯤ ꯉꯝꯂꯔꯣꯏꯗ꯭ꯔꯥ? ꯀꯔꯝꯅꯕꯨ ꯅꯨꯡꯉꯥꯏꯒꯅꯤ ꯃꯄꯨꯔꯣꯏꯕꯒꯤ ꯅꯨꯡꯁꯤ ꯏꯔꯤꯛ ꯑꯃꯐꯥꯎ ꯐꯪꯗꯅ ꯂꯩꯖꯔꯒ? ꯑꯗꯨꯕꯨ ꯕꯦꯃꯗꯤ ꯊꯧꯕꯕꯨ ꯈꯟꯖꯗꯕ ꯅꯨꯡꯁꯤꯗꯕ ꯅꯠꯇꯦ꯫ ꯂꯨꯍꯣꯡꯕ ꯍꯥꯏꯕꯁꯤ ꯐꯥꯒꯤ ꯅꯠꯇꯦ, ꯑꯃꯔꯣꯝꯗꯗꯤ ꯅꯨꯄꯤ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯇꯣꯜꯂꯤ꯫ ꯕꯦꯃ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯊꯧꯕꯁꯨ ꯉꯁꯤꯗꯤ ꯕꯦꯃ ꯂꯩꯇ꯭ꯔꯕꯗ ꯐꯃꯨꯡ ꯀꯥꯈꯠꯇꯨꯅ ꯇꯨꯝꯈ꯭ꯔꯦ꯫
ꯅꯣꯡꯉꯥꯜꯂꯗꯨꯅ ꯑꯌꯤꯡꯕꯤ ꯃꯆꯥꯕꯨ ꯍꯧꯗꯣꯛꯄ ꯆꯪꯉꯛꯏ꯫ ꯏꯆꯥꯊꯣꯏ, ꯏꯆꯥꯊꯣꯏ꯫ ꯊꯧꯕ ꯃꯃꯤꯠꯇꯤ ꯄꯥꯡꯗꯅ, ꯀꯩꯅꯣ? ꯑꯌꯤꯡꯕꯤꯅ, ꯁꯦ ꯍꯧꯒꯠꯂꯣ, ꯕꯦꯝꯃ ꯍꯣꯏꯗ ꯑꯃꯨꯛꯇ ꯆꯠꯄꯤꯔꯨꯁꯣ꯫ ꯕꯦꯝꯃ ꯄꯜꯂꯛꯄꯗꯨꯗ ꯊꯧꯕ ꯐꯨꯛ ꯍꯧꯒꯠꯇꯨꯅ, ꯑꯩꯗꯤ ꯃꯣꯏꯗ ꯀꯩꯗꯧꯕ? ꯑꯌꯤꯡꯕꯤꯅ, ꯌꯥꯔꯦ, ꯉꯔꯥꯡ ꯋꯥꯔꯤ ꯂꯣꯏꯈ꯭ꯔꯕꯅꯤ, ꯌꯥꯝ ꯊꯨꯅ ꯍꯧꯒꯠꯂꯣ꯫ ꯊꯧꯕ ꯑꯃꯨꯛ ꯍꯤꯞꯊꯗꯨꯅ, ꯃꯃꯥ ꯑꯩ ꯉꯝꯃꯣꯏꯀꯣ꯫ ꯑꯌꯤꯡꯕꯤ ꯅꯨꯡꯉꯥꯏꯇꯅ, ꯏꯆꯥꯊꯣꯏ, ꯃꯃꯥꯒꯤ ꯋꯥꯁꯤ ꯅꯣꯡꯃꯇꯗꯤ ꯇꯥꯕꯤꯌꯨ ꯀꯩꯗꯧꯕꯒꯦ? ꯃꯃꯥꯅ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯇꯥꯒꯦ ꯍꯥꯏꯕ꯭ꯔꯣ? ꯃꯃꯥꯁꯦ ꯑꯃꯨꯛꯇꯗꯤ ꯍꯔꯥꯎꯍꯜꯂꯨꯕ꯫ ꯃꯃꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯊꯧꯕ ꯍꯩꯅꯗꯅ, ꯐꯔꯦ ꯃꯃꯥ, ꯆꯠꯂꯨꯔꯒꯦ꯫ ꯑꯌꯤꯡꯕꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯊꯣꯛꯈ꯭ꯔꯦ꯫ ꯊꯧꯕꯅ, ꯑꯁ, ꯈꯣꯏꯗꯧꯒ ꯂꯪꯈꯠꯂꯤꯍꯦ ꯑꯋꯣꯏꯕ, ꯀꯔꯝꯍꯥꯏꯅ ꯆꯠꯀꯗꯣꯔꯤꯕꯅꯣꯕ? ꯃꯊꯟꯇ ꯁꯥꯎꯅ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯂꯤ꯫ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯏꯔꯥꯜꯅꯤ, ꯀꯩꯗꯧꯕꯒꯤ ꯅꯤꯁꯥꯅ ꯉꯥꯎꯔꯤꯉꯩ ꯌꯥꯝ ꯍꯪꯅꯤꯡꯈꯣꯕ꯫ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯕꯥꯊꯔꯨꯝꯗ ꯆꯪꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯃꯄꯥꯟꯗ ꯑꯌꯤꯡꯕꯤꯒ ꯙꯔꯃꯦꯟꯒ ꯋꯥꯔꯤ ꯇꯧꯔꯝꯃꯤ꯫ ꯑꯌꯤꯡꯕꯤꯅ, ꯃꯣꯏꯕꯥ, ꯑꯩꯗꯤ ꯉꯔꯥꯡ ꯅꯣꯛꯅꯤꯡꯕꯁꯤꯗꯤ꯫ ꯙꯔꯃꯦꯟꯅ, ꯀꯩꯗꯧꯔꯦ ꯃꯃꯥ? ꯑꯌꯤꯡꯕꯤꯅ, ꯏꯆꯥꯊꯣꯏꯅ ꯉꯔꯥꯡ ꯑꯩꯒꯤ ꯅꯨꯄꯤ ꯀꯥꯏ ꯂꯩꯈ꯭ꯔꯦ ꯀꯥꯏꯌꯦ꯫ ꯙꯔꯃꯦꯟꯁꯨ ꯃꯆꯥꯅ ꯍꯥꯏꯔꯝꯒꯗꯕꯗꯨ ꯈꯜꯂꯨꯔꯒ ꯅꯣꯛꯂꯤ꯫ ꯑꯌꯤꯡꯕꯤ ꯍꯔꯥꯎꯅ, ꯍꯧꯖꯤꯛꯁꯨ ꯕꯦꯝꯃꯒꯤ ꯃꯅꯥꯛꯇ ꯆꯠꯄꯒꯤ ꯂꯣꯏꯁꯤꯟꯍꯧꯔꯤꯕꯅꯤ꯫ ꯙꯔꯃꯦꯟ ꯉꯛꯅ, ꯏꯆꯥꯊꯣꯏꯕꯣ? ꯑꯌꯤꯡꯕꯤꯅ, ꯑꯩꯅ ꯍꯥꯏꯕꯅꯤ꯫ ꯍꯥꯏꯅꯔꯤꯉꯩꯗ ꯊꯧꯕꯁꯨ ꯊꯣꯛꯂꯛꯏ꯫ ꯃꯆꯥ ꯎꯕꯗ ꯅꯣꯛꯂꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯊꯧꯕ ꯃꯃꯥꯒ ꯃꯄꯥꯒꯗ ꯌꯦꯡꯗꯃꯛ ꯌꯦꯡꯂꯝꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯃꯆꯥ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯃꯇꯩ ꯃꯅꯥꯎ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯆꯔꯤ꯫ ꯁꯣꯝꯗꯅ ꯕꯦꯝꯃ ꯃꯅꯦꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ, ꯅꯦꯅꯦ, ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯉꯨꯒꯦ? ꯊꯕꯥꯅ, ꯅꯦꯅꯦꯗꯤ ꯃꯣꯔꯣꯛ ꯑꯁꯥꯕꯗꯣ ꯆꯥꯅꯤꯡꯕꯅ ꯌꯥꯗ꯭ꯔꯦꯗ꯫ ꯕꯦꯝꯃ ꯁꯥꯎꯔꯞꯅ, ꯅꯦꯅꯦ ꯍꯧꯖꯅꯨ, ꯃꯣꯔꯣꯛ ꯃꯣꯔꯥꯡꯒ ꯇꯣꯛꯈꯣꯀꯣ꯫ ꯊꯕꯥꯅ, ꯀꯔꯤꯅꯣ ꯉꯁꯤꯗꯤ ꯏꯁꯥꯁꯨ ꯅꯨꯡꯉꯥꯏꯔꯦ, ꯆꯥꯒꯦ ꯀꯩꯅꯣ? ꯕꯦꯝꯃ ꯁꯥꯎꯅ ꯃꯃꯤꯠꯇꯨ ꯄꯩꯅ ꯌꯦꯡꯂꯒ, ꯅꯦꯅꯦ꯫ ꯊꯕꯥꯅ, ꯌꯥꯔꯦ ꯌꯥꯔꯦ, ꯊꯨꯝ ꯇꯣꯠꯂꯒ ꯆꯥꯔꯒꯦ꯫ ꯕꯦꯝꯃ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯆꯥꯛꯈꯨꯝ ꯆꯪꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯊꯧꯕꯁꯨ ꯕꯦꯝꯃ ꯍꯣꯏꯗ ꯌꯧꯔꯛꯇꯨꯅ ꯁꯨꯃꯥꯡ ꯇꯝꯅ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯏ꯫ ꯑꯁ, ꯑꯩꯕꯨ ꯀꯔꯝꯍꯥꯏꯅ ꯆꯪꯗꯣꯔꯤꯕꯅꯣ? ꯅꯦꯅꯦꯒꯤ ꯃꯃꯤꯡꯁꯨ ꯈꯪꯗꯦ, ꯕꯦꯝꯃꯗꯤ ꯀꯃꯥꯏꯅ ꯀꯧꯔꯨꯅꯤ? ꯊꯧꯕ ꯉꯥꯏꯍꯥꯛ ꯁꯨꯝ ꯂꯦꯞꯂꯝꯕꯗꯒꯤ, ꯍꯦꯔꯥ, ꯀꯩꯗꯧꯋꯦꯒꯦ ꯅꯣꯡ ꯐꯥꯗꯣꯛ ꯏꯀꯥꯏꯕ ꯈꯪꯕꯕꯨ? ꯊꯧꯕ ꯐꯠ ꯆꯪꯂꯛꯄꯒ ꯕꯦꯝꯃꯁꯨ ꯐꯠ ꯇꯣꯛꯂꯛꯄꯒ ꯃꯄꯥ ꯃꯄꯥ ꯆꯥꯅꯔꯗꯨꯅ ꯊꯣꯡꯖꯤꯟꯗꯨꯗ ꯃꯀꯣꯛ ꯃꯀꯣꯛ ꯁꯨꯖꯤꯟꯅꯩ꯫ ꯕꯦꯝꯃꯅ, ꯏꯃꯥ! ꯊꯕꯥꯁꯨ ꯀꯥꯗꯒꯤ ꯂꯥꯎꯔꯛꯏ, ꯕꯦꯝꯃ, ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯕꯦꯝꯃ ꯃꯃꯤꯠꯇꯤ ꯄꯥꯡꯖꯗ ꯃꯈꯨꯠꯇꯨꯅ ꯃꯔꯥꯏꯕꯛꯇꯨꯗ ꯅꯣꯏꯔꯒ, ꯈꯪꯗꯦꯅꯦꯅꯦ, ꯀꯅꯥꯅꯣꯝꯅ ꯀꯣꯛꯇ ꯁꯨꯖꯤꯜꯂꯛꯏ꯫ ꯊꯧꯕ ꯉꯛꯅ ꯕꯦꯝꯃꯗ ꯌꯦꯡꯂꯛꯏ꯫ ꯃꯁꯥꯗꯨ ꯏꯀꯥꯏꯕꯅꯁꯨ ꯂꯣꯏꯔꯦ꯫ ꯚꯦꯝꯃꯒꯤ ꯐꯤꯕꯝꯗꯨ ꯎꯕꯗ ꯅꯣꯛꯅꯤꯡꯕꯁꯨ ꯐꯥꯎꯔꯤ꯫ ꯚꯦꯝꯃꯅ, ꯅꯃꯤꯠꯇꯨꯕꯨ ꯀꯥꯏꯗ ꯄꯥꯟꯒꯦ? ꯌꯦꯡꯂꯒ ꯆꯪꯂꯛꯄ ꯌꯥꯗꯕ꯭ꯔꯣ? ꯉꯥꯡꯅ ꯃꯃꯤꯠꯇꯨ ꯄꯥꯡꯂꯛꯏ꯫ ꯊꯧꯕ ꯃꯥꯡꯗ ꯂꯦꯞꯂꯝꯕꯗꯨꯗ ꯉꯛꯅ ꯇꯨꯡ ꯈꯪꯍꯟꯍꯜꯂꯤ꯫ ꯃꯤꯀꯨꯞꯇꯨꯗ ꯑꯅꯥꯕꯒ ꯄꯨꯝꯆꯥꯏ꯫ ꯊꯧꯕꯁꯨ ꯚꯦꯝꯃꯒꯤ ꯃꯇꯧꯗꯨꯗ ꯇꯧꯐꯝ ꯈꯪꯗꯅ ꯂꯩꯔꯤ꯫ ꯚꯦꯝꯃꯁꯨ ꯇꯧꯐꯝ ꯈꯪꯗ ꯃꯈꯨꯠ ꯐꯠ ꯀꯜꯂꯒ, ꯁꯤꯗ ꯀꯝꯗꯧꯅ? ꯆꯪꯉꯛꯑꯣ꯫ ꯑꯗꯨ ꯍꯥꯏꯔꯝꯃꯒ ꯚꯦꯝꯃ ꯄꯥꯈꯠꯅ ꯃꯅꯦꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯊꯧꯕꯅ, ꯀꯩꯅꯣ, ꯉꯥꯎꯔꯖꯥꯠꯂꯣ? ꯊꯧꯕꯁꯨ ꯃꯆꯤꯟꯗ ꯁꯣꯟꯖꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯊꯕꯥꯅ, ꯚꯦꯝꯃ, ꯀꯅꯥ ꯂꯥꯛꯀꯦ? ꯚꯦꯝꯃ ꯄꯥꯈꯠꯅ, ꯃꯥ꯫ ꯊꯕꯥ ꯉꯛꯅ, ꯀꯩꯅꯣ ꯃꯥ ꯍꯥꯏꯗꯤ? ꯚꯦꯝꯃꯅ, ꯑꯁ, ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ? ꯃꯆꯤꯟꯗ ꯁꯣꯟꯖꯗꯨꯅ, ꯃꯥꯗꯣ ꯂꯥꯛꯂꯦꯕ ꯁꯤꯗ꯫ ꯊꯕꯥꯗꯤ ꯚꯦꯝꯃꯗ ꯌꯦꯡꯗꯨꯅ, ꯀꯔꯤꯅꯣ ꯃꯥ ꯇꯧꯔꯤꯁꯤꯕꯣ?
ꯉꯥꯡꯅꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯊꯧꯕ ꯆꯪꯂꯛꯄꯗꯨꯗ ꯒ꯭ꯌꯥꯟ ꯇꯥꯔꯗꯨꯅ "ꯑꯣ, ꯏꯕꯨꯡꯉꯣ ꯑꯣꯏꯔꯦ. ꯏꯕꯨꯡꯉꯣ, ꯆꯪꯉꯣ." ꯊꯧꯕ ꯇꯞꯅ "ꯅꯦꯅꯦ, ꯀꯩ ꯑꯣꯏꯅ ꯉꯝꯗꯕꯅꯣ?" ꯊꯕꯥꯅ "ꯏꯕꯨꯡꯉꯣ, ꯅꯦꯅꯦꯒꯤꯁꯤ ꯒ꯭ꯌꯥꯟꯒ ꯇꯥꯗꯦꯗ." ꯊꯧꯕꯅ "ꯗꯣꯛꯇꯔꯒꯤ ꯆꯦꯗꯨ ꯑꯃꯨꯛꯇ ꯌꯦꯡꯖꯒꯦ ꯅꯦꯅꯦ." ꯕꯦꯝꯃꯅ ꯆꯦꯗꯨ ꯐꯠ ꯄꯤꯔꯝꯃꯤ꯫ ꯊꯧꯕ ꯆꯦꯗꯨ ꯌꯦꯡꯂꯒ "ꯅꯦꯅꯦ, ꯁꯤꯗꯤ ꯃꯇꯝ ꯈꯔ ꯍꯤꯗꯥꯛ ꯆꯥꯡ ꯅꯥꯏꯅ ꯆꯥꯕꯤꯗꯕ ꯌꯥꯔꯣꯏꯀꯣ?" ꯊꯕꯥꯗꯤ ꯊꯧꯕꯗ ꯌꯦꯡꯗꯨꯅ "ꯏꯕꯨꯡꯉꯣ, ꯏꯌꯥꯅ ꯉꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯁꯦ ꯅꯦꯅꯦ ꯑꯅꯥꯕꯒ ꯄꯨꯡꯐꯥ ꯐꯔꯦ. ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ, ꯅꯦꯅꯦ ꯉꯁꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ." ꯊꯧꯕ ꯏꯀꯥꯏꯅ ꯈꯨꯝꯐꯝ ꯈꯪꯗꯅ ꯂꯩ꯫ ꯊꯕꯥꯅ "ꯏꯕꯨꯡꯉꯣ, ꯆꯥꯛ ꯆꯥꯔꯒ ꯍꯜꯂꯣꯀꯣ." ꯊꯧꯕꯅ "ꯅꯦꯅꯦ, ꯑꯩ ꯍꯣꯁꯄꯤꯇꯥꯜ..." ꯋꯥ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯊꯕꯥꯅ "ꯆꯥꯛ ꯂꯣꯏꯔꯕꯅꯤ. ꯉꯁꯤ ꯏꯌꯥꯅ ꯆꯥꯈꯤꯗ꯭ꯔꯕꯗꯤ ꯅꯦꯅꯦ ꯅꯨꯡꯉꯥꯏꯔꯔꯣꯏ." ꯊꯕꯥꯒꯤ ꯋꯥꯍꯩꯗꯨꯗ ꯊꯧꯕ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ "ꯍꯣꯏ ꯅꯦꯅꯦ." ꯕꯦꯝꯃ ꯍꯔꯥꯎꯅ ꯊꯧꯕꯕꯨ ꯌꯦꯡꯖꯔꯛꯏ꯫ ꯊꯕꯥꯅ "ꯏꯌꯥ ꯂꯥꯛꯀꯅꯤ ꯈꯪꯂꯨꯗꯕꯅ ꯑꯍꯥꯎꯕꯁꯨ ꯊꯣꯡꯍꯧꯗ꯭ꯔꯦ ꯇꯧꯔꯤꯁꯦ." ꯊꯧꯕꯅ "ꯅꯦꯅꯦ, ꯀꯣꯟꯅ ꯑꯃꯨꯛ ꯆꯥꯔꯁꯨ ꯌꯥꯏꯗ." ꯊꯕꯥ ꯕꯦꯝꯃꯗ ꯌꯦꯡꯗꯨꯅ "ꯕꯦꯝꯃ, ꯆꯠꯂꯣ, ꯆꯥꯛꯇꯣ ꯊꯤꯔꯨꯔꯣ." ꯕꯦꯝꯃꯅ "ꯍꯣꯏ ꯅꯦꯅꯦ." ꯊꯧꯕꯅ ꯆꯥꯛ ꯆꯥꯕ ꯑꯗꯨ ꯕꯦꯝꯃꯒꯤ ꯊꯃꯣꯏꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯤꯕ, ꯂꯣꯟꯅ ꯂꯣꯟꯅ ꯊꯧꯕꯕꯨ ꯌꯦꯡꯖꯔꯤ꯫ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯊꯧꯕꯅ "ꯅꯦꯅꯦ, ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ. ꯍꯣꯁꯄꯤꯇꯥꯜꯁꯨ ꯌꯧꯒꯗꯕꯅꯤ." ꯊꯕꯥꯅ "ꯍꯣꯏ, ꯅꯦꯅꯦꯒꯤ ꯅꯥꯛꯇ ꯑꯃꯨꯛꯃꯨꯛꯁꯨ ꯂꯥꯛꯎꯀꯣ." ꯊꯧꯕꯅ "ꯍꯣꯏ ꯅꯦꯅꯦ." ꯕꯦꯝꯃꯗ ꯃꯨꯟꯅ ꯑꯃꯨꯛ ꯌꯦꯡ ꯑꯃꯨꯛ ꯂꯩꯊꯣꯛ ꯊꯧꯕ ꯁꯣꯔ ꯍꯣꯟꯊꯗꯨꯅ "ꯅꯪꯗꯤ ꯂꯩꯍꯧꯈꯤꯒꯗ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯄꯨꯟꯅ ꯍꯜꯂꯁꯤꯔꯥ?" ꯍꯥꯏꯗꯣꯔꯛꯂꯤꯕ ꯊꯧꯕꯒꯤ ꯋꯥꯍꯩꯗꯨꯗ ꯕꯦꯝꯃ ꯄꯤ ꯁꯤꯟꯊꯖꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯁꯤꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡ ꯑꯗꯨꯕꯨꯗꯤ ꯊꯃꯣꯏ ꯄꯦꯟꯅ ꯍꯔꯥꯎꯖꯕꯒꯤꯅꯤ꯫ ꯕꯦꯝꯃꯅ "ꯅꯦꯅꯦ." ꯊꯕꯥꯅ "ꯏꯕꯨꯡꯉꯣ ꯌꯥꯎꯔꯤꯉꯩꯗ ꯍꯟꯃꯤꯟꯅꯈ꯭ꯔꯣ." ꯕꯦꯝꯃꯅ "ꯅꯦꯅꯦ, ꯑꯩ ꯐꯤꯔꯣꯜ ꯑꯃꯨꯛꯇ ꯍꯣꯡꯂꯨꯈꯤꯒꯦ." ꯕꯦꯝꯃ ꯀꯥꯗ ꯆꯪꯂꯛꯂꯕ ꯃꯇꯨꯡ ꯃꯈꯨꯠ ꯑꯅꯤꯗꯨ ꯂꯣꯟꯅꯗꯨꯅ ꯊꯋꯥꯏ ꯇꯥꯅ ꯍꯔꯥꯎꯖꯔꯤ꯫ "ꯅꯪꯗꯤ ꯂꯩꯍꯧꯈꯤꯒꯗ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯄꯨꯟꯅ ꯍꯜꯂꯁꯤꯔꯥ?" ꯊꯧꯕꯒꯤ ꯋꯥꯍꯩꯗꯨ ꯅꯤꯡꯁꯤꯡꯖꯔꯒ ꯃꯃꯤꯠ ꯎꯏꯁꯤꯟꯖꯗꯨꯅ ꯅꯨꯡꯉꯥꯏꯕꯗꯨ ꯈꯪꯖꯔꯤ꯫ ꯃꯄꯨꯔꯣꯏꯕꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯌꯦꯡꯖꯗꯨꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩꯗꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯕꯦꯝꯃ ꯃꯣꯃꯣ ꯅꯣꯛꯆꯗꯨꯅ ꯐꯤ ꯍꯣꯡꯂꯒ ꯊꯣꯛꯂꯛꯏ꯫ ꯊꯧꯕꯅ "ꯅꯦꯅꯦ, ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ. ꯉꯝꯗ꯭ꯔꯕꯁꯨ ꯍꯥꯏꯔꯛꯑꯣ ꯅꯦꯅꯦ." ꯃꯈꯣꯏ ꯑꯅꯤ ꯊꯕꯥꯕꯨ ꯈꯨꯔꯨꯝꯖꯔꯝꯂꯒ ꯊꯣꯛꯂꯛꯏ꯫ ꯒꯥꯔꯤꯒꯤ ꯊꯣꯡꯗꯨ ꯊꯧꯕꯅ ꯍꯥꯡꯕꯤꯗꯨꯅ ꯕꯦꯝꯃꯁꯨ ꯀꯥꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯍꯟꯃꯤꯟꯅꯔꯛꯏ꯫ ꯂꯝꯕꯤꯗ ꯁꯨꯝ ꯂꯥꯛꯄꯅ ꯕꯦꯝꯃꯗꯤ ꯂꯣꯠꯅ ꯂꯣꯠꯅ ꯊꯧꯕꯕꯨ ꯌꯦꯡꯖꯔꯤ꯫ ꯁꯣꯝꯗꯅ ꯊꯧꯕ ꯒꯥꯔꯤ ꯊꯧꯅ ꯊꯧꯅ ꯑꯕꯦ ꯑꯍꯥꯟꯕ ꯎꯈꯤꯕ ꯅꯨꯃꯤꯠꯇꯨ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯕꯦꯝꯃ ꯊꯧꯕꯕꯨ ꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯈꯪꯍꯧꯗꯅ ꯃꯀꯣꯛꯇꯨ ꯉꯥꯎꯔꯛꯇꯨꯅ ꯀꯟꯅ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯊꯧꯕꯁꯨ ꯕꯦꯝꯃꯗ ꯐꯠ ꯌꯦꯡꯂꯛꯇꯨꯅ ꯄꯥꯈꯠꯅ "ꯕꯦꯝꯃ, ꯀꯩꯗꯧꯔꯦ?" ꯕꯦꯝꯃ ꯀꯔꯤꯁꯨ ꯈꯨꯝꯗꯕꯤ ꯃꯀꯣꯛꯇꯨ ꯍꯦꯟꯅ ꯑꯗꯨꯝ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯊꯧꯕ ꯄꯥꯈꯠꯅ ꯒꯥꯔꯤꯗꯨ ꯈꯝꯈꯥꯝ ꯈꯥꯝꯂꯗꯨꯅ "ꯕꯦꯝꯃ, ꯁꯦ ꯀꯩꯗꯧꯔꯒꯦ?" ꯄꯥꯝꯕꯣꯝꯗꯨ ꯄꯥꯏꯗꯨꯅ ꯌꯦꯡꯂꯤ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯕꯦꯝꯃ ꯒ꯭ꯌꯥꯟ ꯃꯥꯡꯅ ꯊꯧꯕꯗ ꯍꯥꯏꯊꯔꯛꯄ꯫ ꯊꯧꯕ ꯄꯥꯈꯠꯅ ꯕꯦꯝꯃꯒꯤ ꯃꯤꯍꯨꯟ ꯄꯥꯏꯗꯨꯅ ꯌꯦꯡꯂꯝꯂꯒ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯄꯨꯈꯠꯄꯤꯔꯛꯏ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯕꯦꯝꯃ ꯒ꯭ꯌꯥꯟ ꯂꯥꯛꯇꯨꯅ ꯇꯞꯅ ꯍꯧꯒꯠꯆꯔꯛꯄ ꯃꯤꯀꯨꯞꯇꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯝꯕꯗꯨꯗ ꯉꯛꯅ ꯄꯨꯛ ꯍꯧꯒꯠꯂꯤ꯫ ꯑꯩꯗꯤ ꯃꯐꯝꯁꯤꯗ ꯀꯝꯗꯧꯅ? ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯖꯥꯠꯂꯣ? ꯑꯩꯕꯨ ꯀꯩꯗꯧꯔꯕꯒꯦ? ꯃꯊꯟꯇ ꯇꯞꯅ ꯍꯧꯒꯠꯂꯛꯏ꯫ ꯇꯥꯂꯛꯇꯨꯗ ꯅꯔꯁ ꯑꯃ ꯆꯪꯂꯛꯇꯨꯅ ꯕꯦꯝꯃꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ "ꯏꯆꯦ ꯍꯛꯆꯥꯡ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯦꯀꯣ?" ꯕꯦꯝꯃꯅ "ꯑꯩꯗꯤ ꯃꯐꯝꯁꯤꯗ ꯀꯝꯗꯧꯅ?" ꯅꯔꯁ ꯑꯗꯨꯅ "ꯏꯆꯦ,
Dr. Thawbana isebu mafamsida purakpani. Bema ngakna mamit laukthoktuna ngayakti tarang chatlaga. Ha, Thawba, kanagi Thawba? Nurse adu ngakna isegi nupa Dr. Thawba khangbidrabo? Bemadi luhongbagi invitation card ka ningsingda ngakna. Maro Thawba haise. Nurse aduna tasingna iche Dr. Thawbagi mingsi khangbidabro? Bema mapuroibagi ming phawba khanglamdrabada ikaina momon noksarai. Talaktuda Thawbasu changlaktuna. Sister, gyan lakrabo? Gyan laktuna phamliba bemadadi yengde. Nurse adudi ngakpada loire. Doctor isedi phamliye. Thawba adu phawba yengthokte. Nurse su maksanana yenglamnaga thokre. Thawbasu kari haigani kaidogani khangda tumina lei. Bema tapna aibu mafamsida. Thawbana aina purakpane. Animag amuk tumin lainay. Thawba tapna yum halasilo. Wa makataramdana Thawba thokre. Bemasu nokfetong na matung inasaki. Somdana ayingbi tingsilakpaduda masaga mamoga halaktre haiduna pakat na ngaizari. Halakpadi yarabani. Kaidoribanoba husipawba? Ayingbi pakat na geta amuk thoklai. Adubu udrabada amuk changlaktuna manggolda amuk pami. Bemadubu amuk amaduna saibidana laikrabasala. Karamba matamdano isa thoina gyan tarakadabasibo? Tanzaduda Thawbagi gari thausilakpa ubadagi harauna phu hawgali. Bema kumthagena gari gi thongdu khangin illi. Adubu hangdana adumak londuna lei. Garino gari ni kaina masigi saurase maladana. Masinda murum sonduna thongdu panginde illi. Mataududa khangaude Thawba nofetongna yenglei. Bemadi choirolamadani tauriba. Kari garino ayadaba ma thauraga. Thawba sum yenglambadagi bemagi manakta changsilaktuna. Paithok paisin yaba thongdu nate. Nang khohangdudi thugaidribaw hangnaroi. Thawba thongdu hangdoktuna nonkhalakpada khangaude bemaga makok esinaba. Ayingbisu changsilaktuna garigi thongdu hangbirai. Haima, bema kaidongnare tawridudi? Bema makoktu nahanduna sugatlaga. Ima, may gari se thugaige tawena kokta suragliba. Thawba maya karaga. Ayingbina, karino haidia nangama henmalabani ko? Thawbana, loire. Ayingbina, bema lao imaga sanglasi. Bema phu awatpaga makoktu ngawraktana amuk khampamtay. Thawba pakatna bemagi masadu paiduna. Bema kaidorage ha? Bemana kokse yam ngawi. Ayingbi pakatna. Bema imobu kaidorabage? Isa thoy imose kaidorabage? Thawbana mama pakatbigano karisu tawruye. Thawba garidagi kumlaktuna bemabu sambiri. Kaisu tawroise imungda changsilo. Bemabu ngakpoi kariboy Thawbana imungda pusinkre. Ayingbidi pakatna yengsahori. Adubu Thawbagi matau uraga amuksu nungaisaba haibadu oiri.